Langol Reserve Forest area da lam leiba yonba tawbata natana nauna khun tasinlamle yaure mari leinaba singna athubada meeting changbiyu haina Thangmaiban United Club ki President L Pratap na phongdokre waphamasi ngasi DM College campus ta leiba khunthok hanbi sanglen da pangthokiba pawmi singa unaba amada phongdokkibane Hauzik Manipur lengak na changsilakliba war on drugs sogatpaga loinana jingi mafam kharada kanglop amakhaki oiba akhuba mitengda rally chatpa Police ka muknaba thokiba adu laibak thibane lamda masida chingi lo ama tamgi lo ama leheloidabane aingi wangwada chatharakpa thabak thawong singdi yade haiba khangangadabane magna makha taraduna hai hauze Imphal West ki manungsu challaba Langol Reserve Forest ta nauna yum sajinba amade lam leiba yonba ki thabak chathare masi mari leinaba singna fajana yengsinbiyu loinana Forest Department na changsilakpa thabak thoram khudimakta club asina su mapung fana saugatkani haike Reserve Forest area da akoina jiu akoi documents putoke karigum darkar lairgadi akoi Reserve Forest area da hana tagiba nataba anouba hoji khun tasla kanda makoina akoi maihorol da gitar pani kaina akoi claim tawrkanda akoi akanba kenoma tawri amsum Reserve Forest area da lamyon bagi hoji adugi document do darkar lairgadi akoi putuk sake lamyonare aduna si Forest Department su akanba miyang sangba mathok tai aduga yengdi habidina te sumna barbeli yengdi aroi masi sana koi patrolling satna yum nek sagat paga thuje ba amasung madu sagalan dana ba lam yonari ba posingi yolan dana ba potuni aduna masi Imphal West singabani aduna maram oirakanda ekoi masidesida Forest Department sangbada karigumba kanading singba dagi yam ka henba tawta gadi madusu Thaiman United Club na government ki mating pangani amasung Forest Department ki mating pangani haiba wafum siga ai section wa thamjani